Subangam kai litna thagale si koi matam koi chahi mapan supna mapui bungogi thawai na lamching birakpa chahi mapan supna borgi masak uhelaga ekoi da hena thauna hanba leitna ekoi House of Science Ministry asibo mapui bungona pui bungogi lamching makhada asi angago phangna ekoi saukalan biri ekoi da hena ichang thon biduna ngasi amuk yai faraba chahi mapan supna mahai mapan subagi foundation day asugumlaba numit asida numit asi pibiduna ekoi tasengna ekoi thamoida asigi numit asi lakpa asi tasengna ekoi thamoida tasengna igi thamoida yam thina haraujai ekoi harauba ekoi church asina asugi mati haraujai haibasi haijeningi asigi harauba sida saruk yamina boina ekoi invite tawjero matamda lakpiriba oja singbusu ekoi thamoidagi amuka hanna harau phongdokchari aduga ngasi asugumlaba asa matam asida ekoi amuk isorgi wahei neinamininabagi damakta isorna matamsu pibasigi damak amuka isorgu thagachai ai isorgi mafamda telamna ai haidoksage prayer tawjage thagachari ibungona ha kungam khai leitna asugumlaba prabhu harau nuaibana thallaba mikup ase prabhu nahang ai khoida pinabire amasung ngasi ai khoibu leiriba isnau leiriba ai khoigi marakta ministry asida leiriba isnau khudingmak sibu prabhu ibungona ki thawai asenguduna pangal hapiduna thawai asenguduna pangal loibiduna thawai asenguduna mang tharaga chapiduna hairiba chahi mapan subna nahang ai khoibu lamjing biraktuna ngasi mai pakpa ministry ma ohenbigi tamak thaga chai prabhu hallelujah akoina khanbagi wangmada angakpa phanglasu thangat pigani khalluba thagat chabani henna pakthok chawthokan bigani khalluba thagat chabani hallelujah thagat chari prabhu ngasi nahaki wahai haidokna bagi matam pibigi tamak thagat chari taga dama khudimaki tamakta thamoi da naki boraduna ibungo jaihan bigani amusung achumba wapao sibo masigi mikap thokan bigani haibigi thajabgo loina Jesus Christ gi mingda haijabani amen ekoi ngasi sorgi wahai sugi matik ekoi gi punsida thajaba ama oina ngasi akoi sorgi wahai khangdragadi bible su haibugumna sorgi wahai khangdabagdigi mi singse amang ta gi lambi da chatle akoi gi punsido mang takpa sing thengnare thokaningdaba thodo wa thok akoi gi punsida Chris thajaba ama oiraga yanbam thokda mahi kya amasu ekoina janba thingari usini ko masi kai na matamda ekoina masi kari gi damakta akogi punsida thogli no amadi kaidoragadi haiba masigumlaba thoiba thoningdaba thodo wa thok thoiba mayam singse aikogi punsida karamba isorgi wahai khangdabadagi mang tagle haibagumna aikoi karamba phiyam aikoida aikoigi punsida award pa lady akoi kari dano akoi gi thajabada soiribra akoi sorgi wahai khangmada walibra haibase akoi munna kupthana akoi gi punsida yengmidom sangibu Christian punsidi asugi matik thajabagi punsidi hena chawkhatbam toka punsida chawkhalakta taragadi ngasi akoi thajabagi lamsida karigumba asoiba kharadi leibam thongani haibase masi aina mayamda thamjaningba amasung mayamgi thamoidasu haido wahangase hanganjaning ba haida ko adubu ngasi hairiba sorgi masigi paukhum haiba tai ekoigi sorna ngakpa phangasi na kiba ekoigi paukhum se pol mana kaimatamda hairiba ngasai akoina Timothy da akoina su uphangani sorgi wahai sidi aikoi mi singbu tambinabagi damakta takpinabagi damakta waranabagi damakta chumthokpinabagi damakta amadi dharma chenbagi lambida chingbinabagi damakta isorgi waise aikhoida ibungo mana pibani aikoina 2 Timothy akoi chapter 2 gi asaigi akoi verse 15 da kay matamda isorgi wahai do amu yenthu wahai basinibo haiba pokonjo pon hai basi isorgi wahai do achumbagi wa ado chumna yenthu wahai basinibo ko aduna haiba isorgi wahai se aikhoina yenthok baje hai basi asugi matik mathau tabra hai basi tare hai basi hai jeningi maramdi isorgi wahai na
asi hariba ishorgi maiso ishorgi sebok asi hariba pol asibu sinaraga tung mahaki thawaidagi hongdokpikhiba aduni aduna ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯗꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯊꯝꯖꯅꯤꯡꯕꯗꯨꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯦꯚ꯭ꯔꯤ ꯁ꯭ꯀ꯭ꯔꯤꯞꯆꯔ ꯑꯩꯈꯣꯏꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯪꯒꯗꯕ ꯋꯥꯍꯪꯁꯤꯡ ꯂꯩ ꯑꯗꯨꯅ ꯍꯪꯐꯝ ꯊꯣꯛꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯦꯅꯤ ꯁ꯭ꯀ꯭ꯔꯤꯞꯆꯔ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯁ꯭ꯀ꯭ꯔꯤꯞꯆꯔꯁꯦ ꯉꯁꯤ Yishu Krishna mana cross ta mapung phana fulfill to bikhiba ishorgi aningbado adugi mapandagi ngasi aikhoi se new covenant anobu walem daba magi igi mapana anobu walem daba du de hingkraba mi singni haibase masi aikhoi uraga ishorgi wahi se koi paaba amadi yamna mathau tare cross ke finish work to uraga ngasi aikhoi na scripture sibu handok mathau tai masi ge wahan thokse adu ani subada ngasi aikhoina paama tamda ireibase kanana irino amadi kanada irino haibase adu kari maramgi damakta irino haibase asi aikhoina su yamna aikhogi punsida aikoi isana masigi poje hangjaraga aikhoina nainebu iba taragadi magi punsida achumbaduna shona hai achumbaduna koina khangani adu achumbaduna na koibo ningkha taman bigani haibasni amen Hallelujah. Aduna ishori wai se koi cham chamna ekoi logum si aduna ekoi hariba achumbagi wado ekoi yenthoga ekoi na paige daba wai sina karamano ekoi na thajaga daba ekoi na yenga daba hai karamano haibudo ekoi masi dagi ekoi wo phangi aduna ngasi ekoi ibungo Jesu Krishna cross ta loibi khiba thabak adugi mapana ki Tayong pana sida ahumba purakhiba haibutai tayong pana sida achouba ahumba purakhiba tayong pana sida katana sarga phawba ahumba purakhiba madugum laba yamna maru oiba adugi matangda cross ki mapandagi madugum laba purakhiba ahumba singdugi matangda ekoi maru oiba adugum laba ekoi maram khara ekoi ninaminagani aduna ekoi mayam puning sangna ekoi tamina na ba ekoi thorang tausi aduna aikhoigi punsida ngasi hujida hai khibagumna ngasi aikoi munna sorgi wai se aikoi yenthokpa si yamna mathau tai sorgi wahai ni haina saigi akoi bible da hai ba wahai khuding mak se sorgi sordi koi bani akoigi statement of faith so koina ubangi punamak se sorgi sordi koi bani adubu sorgi sordi oiba taraga so Sorgi sordagi ohen kibani aduna sorna sordagi ohen kibang aktani adubu ngasi sorna hairiba sorgi wahi singda leibi singdo madu kanadano haise madu gentile singda hairida madu kanada harino haibana singba masigi matangda koi munna koi tijin mina basu yamna changi aduna ni koina First Peter gi 3:15 da koi gi sorgi wai se asugmate koi thamoi da thorang tawduna laiwai na haibibudo mina hangpa matam da su koina khumnana bagi damakta fajana thorang tawraga ready da layu ado Colossians 3:16 da su marang kaina Christ gi wa aduna koi gi thamoi da lehelu haibisni amen aduna adugum laba sorgi wahai do lairaktabadagi sorgi wahai duna thalaktabadagi adugum laba asugumna ishorgi wahai se hena thijanba amasung hena kariani akoina achumaran haibadi achumana jenthu haibodo madugi poto yenthoktabadagi ngasi tayang bana sida tasengna thajaba mayam ke dematamda haiba niti niyom gi makha pole haraga akoina asugi matik huziki matam asida haiba niti niyom gi matungina akoi thajabagi punsi se mayam lenduna leibusu leiri anna isorgi Thoujalgi amadi magi chanbiba magi Thoujalgi asugumlaba bor mayam singa se masi aikoina maduda isorna tawbi khiba duda ngajabagi mahutta tasengna wana teinabada asai gi masagi pangal ngajare haraga bor ado phangna bo oina tan bagi mongda
achumba Yisuna tawbikiba thabakto khangdabadagi ngasai Ishorna nangaina ngamroidaba potuni ma tawbikise adugi damakti Ishorbu thagape miuta amuk ngasai Yisuna tawdo walahuri haibagi moongda amuk ngasai bor tananabu honaba haitai adumaina khanduna leiba hingba thajaba isnausing mayamasu leiri haibisinibuko aduna aina hygienic bududi hairiba mapui bungogi lambi asidadi aikoige taseng honajamana bor tan bdo kaidonungda yaroi haibisiniba aikoige honajamana bor ado phangba yaroi aduna aikoige thabakna shorgi bor se tasengna kaidonungda aikoige performance na shorgi bor se aikoi tanba yaroi haibisini aduna magi bor asidi just magi Thoujal adu khakta ngaje magi Thoujal adu khakta magi bor singa se ngajai aduga aikoina magi borse phangnabagi damakta ngasi Jisu Christagi finish work adu khaki mapana ngasi aikoida matam chana haiba Thoujal se utpibani amen aduna aikoi punsida isnau sing haiba mapui bungogi borna thallaga afabana thallaga aikoina hinguri buse ngasi tasengna Sagi magi mapung phaba Thoujal adu dai koina ngajaba matamdagi hogani haibisini ko magi Thoujal haibisidi tasengna munna khanthurugadi aikoina phangpham sungthok thoktabani amuromdi aikoina talagasu phangroidaba phangmada matik sungcha chadabani magi Thoujal se aduna asugumlaba Thoujal asi aikoida lemna ngasi aikoida mana cross adugi mapandagi ngasi aikoida lemna haiba dharma chenbagi athanba borase ngasi thajba khudimakta ngasi lemna bibiribini haibisnibako amen akoi Matthew 6:33 John chapter 10 verse 10 adugo Romeo chapter 5 verse 17 da haiba ngasi Yesu thajba mana loibikhiba thabodu da thajba misingse ngasi haiba dharma chenbagi athanba borsing ado akoi de lei darkar leba khudingmaksu loina et to bigani haibisnibo hallelujah aduna isinausing aduna aikoina ngasi ibungo mahangna nangaigi damak tawbikhibado belu khangna aikoina thajaba se pami ibungo mahangna aikoina kari aini madu mana tawbikhiba thabak to aikoina ongatna aikoina muktana nabo honabado taseng ishorna sumpam pamte haibasnibako aduna aikoina bor phangna ba aikoina anai yaudana aikoina ningkha tamna hingnabi damakta ngasi Jisu Christna ngasi aikoina mana loibikhiba thabak aduda ngajaraga mabu thajabase mana pami haibasini aikoi ningsingminasi ngasi ibungo mahangna nang aigi pap ki usiloina sibikhibudo ngasi chahili sing ani helawni snowsing aduna cross aduda mangna haibikhiba wahedo jamna marui bai dai mana ahuba khonjelna mana haibikhiba wahedo koi amuk ningsingminasi mana kayematamda aikoi John chapter 19 verse 30 they koina o phangani Yesu Christ hai it is finished ana loire haibasnibu masigi wahan thokti kene matamda masigi manunggi oiba arthadudi kene matamda ngasi nang aina kaidongno honaragasu mai sungya yan mangamroi daba oiram laba ngasi ekogi punsini adubu ngasi aikoina kaidongno mahi yan mangamroi daba adugum laba punsi oiramba ado ngasi aikoina mahi yan ba ibungo masamuna cross aduda ngasi mapung phaba thabak ado loisan bire hariga mana loire haibane ko nang aina mahi yan ba punsi ore nanabigi damakta mana tobi bani ai kitang sing matang explain tawjarake akoina khangani akoi se asigmati haibi indaba isorgi bor phangmada matik sungcha sa da boirami haibisini ko aikoina hairiba anisu wayan Deuteronomy hairiba asigi lairik pandu kunipangi pada anida kayamatamda ngasi ibungu mahaki wasing magi yathang sing se nokoin in bataragati nakoi da bol pumnamak se nakoi da lakani hai aduga amu sigi se akoina akoi hairiba anisu wayan gi pandu kunipangi pada amadagi pada tramrida masigi matang u phangani mayam tawsan view aduga amuk ngasai anisu wayan gi pandu kunipangi pada traungada amuk ay pajrake pada traungada sumaina hai adu ngasi aina nangonda yathang piba maki
ꯑꯩꯅ ꯅꯉꯣꯟꯗ ꯌꯥꯊꯪ ꯄꯤꯕ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯄꯨꯝꯅꯃꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯋꯥꯌꯦꯜ ꯄꯊꯥꯞꯁꯤꯡ ꯉꯥꯛꯅꯅꯕ ꯑꯃꯁꯨꯡ ꯇꯧꯅꯅꯕ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯏꯁꯣꯔ ꯌꯦꯍꯣꯚꯥꯒꯤ ꯋꯥ ꯏꯟꯗ꯭ꯔꯒꯗꯤ ꯁꯤꯔꯥꯞ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯉꯣꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯏꯜꯂꯒꯗꯤ ꯌꯥꯊꯪ ꯉꯥꯛꯑꯒꯗꯤ ꯕꯣꯔ ꯂꯥꯛꯀꯅꯤ ꯉꯥꯛꯇ꯭ꯔꯒꯅ ꯁꯤꯔꯥꯞ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨꯕ ꯋꯥꯌꯦꯜꯒꯤ ꯄꯟꯗꯨꯞ 19ꯒꯤ ꯄꯗ 35ꯗꯒꯤ ꯄꯗ 62 ꯑꯁꯤ ꯐꯥꯎꯕꯗ ꯁꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯎꯕ ꯐꯪꯉꯤꯁꯦ ꯍꯥꯏꯕ ꯏꯟꯕ ꯑꯃꯗꯤ ꯍꯥꯏꯕ ꯏꯟꯗꯕꯒꯤ ꯃꯇꯥꯡꯅꯤ ꯎꯔꯤꯁꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯟꯊꯃꯤꯟꯅꯁꯤ ꯉꯁꯤ ꯑꯩꯈꯣꯏꯁꯦ ꯇꯁꯦꯡꯅ ꯃꯄꯨ ꯏꯕꯨꯡꯒꯤ ꯋꯥꯌꯦꯜ ꯊꯨꯒꯥꯏꯔꯤꯕ ꯍꯥꯏꯕ ꯏꯟꯗꯕ ꯃꯤꯁꯤꯡ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯔꯝꯗꯤ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏ Romans chapter 3 verse 10 Romans chapter 3 verse 23 ꯍꯥꯏꯕꯒꯨꯝꯅ ꯉꯁꯤ ꯑꯩꯈꯣꯏꯁꯦ ꯑꯌꯣꯜ ꯑꯔꯥꯜꯅ ꯌꯣꯝꯂꯕ ꯄꯥꯞꯅ ꯊꯜꯂꯕ ꯙꯔꯃ ꯆꯦꯟꯕ ꯑꯩꯈꯣꯏꯗ ꯙꯔꯃ ꯆꯦꯟꯕꯒꯤ ꯄꯣꯠꯁꯦ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯛꯇ꯭ꯔꯕ ꯃꯤꯁꯤꯡꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯉꯁꯤ ꯑꯩꯈꯣꯏꯗꯤ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯏꯁꯣꯔꯒꯤ ꯌꯥꯊꯪꯁꯤꯡꯗꯣ ꯊꯨꯒꯥꯏꯗꯨꯅ ꯂꯩꯕ ꯃꯤꯁꯤꯡꯅꯤ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯀꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ James chapter 2 verse 10ꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤꯡꯁꯦ ꯑꯃꯈꯛꯇ ꯉꯥꯛꯑꯒ ꯐꯪꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯅꯈꯣꯏꯅ ꯌꯥꯊꯪ ꯄꯨꯝꯅꯃꯛ ꯉꯥꯛꯄ ꯃꯇꯝꯗꯅꯤ ꯐꯪꯗꯣꯔꯤꯁꯦ ꯌꯥꯊꯪ ꯑꯃ ꯊꯨꯒꯥꯏꯕꯗ ꯑꯗꯨꯝ ꯑꯩꯅ ꯌꯥꯊꯪ ꯃꯥꯄꯟ ꯉꯥꯛꯑꯒꯁꯨ ꯌꯥꯊꯪ ꯑꯃꯈꯛ ꯊꯨꯒꯥꯏ ꯇꯥꯔꯒꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯥꯟꯕ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ James chapter 2 verse 10ꯗ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯄꯨꯝꯕ ꯉꯥꯛꯏ ꯍꯥꯏꯔꯒ ꯑꯃꯈꯛꯇꯪ ꯂꯪꯖꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯅ ꯄꯨꯝꯅꯃꯛ ꯂꯥꯟꯕ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯅꯦꯕ 아멘 aduna ngasi aikoi je kaine matamda taseng aikoi punsida apho mahi se aikoi punsida ishorna aikoi punsida apho mahi na macha moina anaba yaudna macha moina chaukhatna borna thallaga magi punsi se mangjil thana success oina hinganingba taraga su ngasi papi atomandi asibani haibagi haibana ngasi aikoi maduna maram oiraga aikoi punsida ngasi nomo ona tainaba ishorna mahi yalingasu mahi yanu punsi hinganinga taragasu aikoida pamna panbagi maramna aikoise wild thugaiba oibagi maramna aikoise ayola la taba misi oibagi maramna aikogi punsi adugumna asiba sina aikogi punsida nomo gi masaigi lakshan lakpani aikogi punsi sida amen aduna masida hangba yabadi kaina matamda ngasi hairiba aikoina adugum lo mahi yanba punsi oiba ngamdriba ishorgi athang ngakpa adugi mota thugaiba oiriba bor phangmagi mota sirap phangbu oiriba asigum laba aikoi mising oirise masi karamaina oirakhino haibasini ko masi aikoina papi amo oirise kamai oirino aikoina kari pap torubudagi aina kari soirubudagi papi haibase oiragino haibase aikoi wang hangminasiu kari kamai tawna ise papi oirino haibasini aduna aikoi Genesis ki pandu ani ki pada 33 Romeo pandu ani ki manga ki pada 33 da aikoi u pangi kana matamda mase nang aina pap tawrubi maram natti bako mase nang aigi mapandagi natte masidi adam na pap tawbagi maram dagi nasi aikoi se magi dhara oina nasi papi oirakhine ba aduna mana ishori yathang thugairubudagi nasi aikoi khudimakse papki masak oiraga haiba asibagi konnu nasida asibagi khayata aikoi wangang sangang thabak thorom hiram khudimakta loina asigibati ishorgi waelgi wana tainabuda aikoi se tasengna mi hatpa chinthiba minamba amasung anabana henena palakpa asibana palakpa amasung aikoi awabana thalakpa tension na thalakpa ing thaba leiraktaba asugumlaba mayam sing asina asibana aikoi punsida hena palakpa haidai asugumla mayam sing asina mase mayam palaise adam aduna pap tobagi mapandagi ni haibasini ko aduna mase aikoina ngasi mokhoi mapandagi ngasi aikoi ayol ral tabadagi haiba pap ki mahai ase ngasi aikoina phangibani asi aikoi munna koi khangmina umthau tai aduga asigi pose aduga anisubu wahangdi kene matamda ngasi aikoina papi ama oiranganbagi damakta ngasi aikoina pap kiyam tawba darkar leibagi haibasini ko aikoina pap chenba ama oiranganbagi damakta ai pap kya taw mathau tai haibasini ko ngasi aikoina papi ama oiranganbagi damakta di aikoi tasengna bible na kay matamda imagi garban nungdagi aikoi se mitam na matamda
miron mamatamda pap chielaga miron khre haiba aduna ngasi aikoina aphaba phattaba tawraga aikoi papi aikoina phattaba tawbagi maramna aikoi ngasi papi oirapa suna nateba ngasi aina mamangda haijakibudo ngasi aikoina pap oirise ngasi adamna pap tawbagi maramna ni ado ani subana kaina matamda ngasi aikoina pap oirise aikoina pap tawbagi suna nateba amuk sengkai matamda aikoi se aikoi gi ihanan bai sona sembi kibani pa adam duna pap tawbagi maramna ngasi aikoi se pap ki oiba dhara du lakpagi maramna ngasi aikoina chin thirudagasu phattaba tawrudagasu aikoi je imai garbadagi hek pogo taragadi aikoi se papi oiga pokre habisni amen aduna aikoi masi thagadi sei aikoina psalm chapter 51 verse 5 ta aikoina u phangani akoi yengu ayasi ayol arana yomlaga poki pap ta aigi imana miron ki haibisni amen aduna aikoina pap yamna tauba pap lengna tauba adugi makhanga sidi sumpon pondre aduna ngasi aikoina hek imana mirol lakpa matamda imana hek polakpa matamdagi aikoina pap aise mase khangdri dagi ngasi aikoi je adum papi wera tholakre pap se mase khangdri dagi adum papi wera tholakre hoise tawbudi tokthokro aduna aikoi se tasengna pap tawduna papi wera permission ni aikoi se amrom dharagadi pap tawduna papi wera kibang tani aduna masi bible la kay sumaina hai koi romeo 5:19 da to patok charake mi amana haiba indabagi maramna mi kayabu papi uhen khre hai papi uhen bugum na hai aduna adam na pap to maramna koi kutumok se papi rakhibani adubu hallelujah makhatana sumaina hai mi amagi haiba indabagi maramna koi papi rakhre adubu jiti mi amagi haiba inbagi mapana mi kayabu dharma chenba mi uhen bigane hallelujah aduna masida o phangmasi kana matamda aikoina haiba inbagi mapana ngasi tasengna akoi dharma chenba oirakani haiba suna nate jisu kristna haiba inbagi mi mana haiba inbagi haibadi jisu kristna haiba inba dugi mapana ni ngasi nangaina gasi dharma chenba oiba phangjagadori base hallelujah aduna masi cross ta ibungo mahagna siba phawba akoi Philippians 2 gi ai to koina upangmani cross siba phawba yung mangna haiba in ki hai cross siba phawba haiba in ki ba adugi mapana ibungo ji suna ngasi aikoi lemna pap sungtau tawduna papi oira pa yaragadi aikoina aphaba sungtau tawduna ngasi ibungo mahagna ngasi ibungo ji suna haiba in ba du khaki mapana ngasi aikoi se lemna dharma chenbi khudona to koina pipireba hallelujah aduna masi aikoi karani aikoina haiba illaga dharma chenba oirapa sunanati haibasiniwa aikoina aphaba tawraga ishorna aikoi dharma chenba singthan rakadaba sunanati haibasiniwa aduna aikoi tasengna aikoi di pola kai matamda aina tawningmudo aina tawdi hai adu aina tawningdabado madu dum tawi madu aina nate ngonda le papsini hai haibadi polna yathang iningi waila thang nganga nabo khona bani adu ngamde haibani ko aduna akoi tasengna haiba indaba mi singakta akoi yathang thugaiba singakta punamak ngakpa targasu ama khaktang lamjeladi punamak lan boirakune aduna ngasi aina ishorgi yathang ngagasu ama khak lan taragadi ishorgi mangda punamak lan ga chamane nangi mayam ama ngakhidogi belu amata leiteu adubu hallelujah ngasi asugum laba ngasi aikoina asa sungai leitraba phiam sida asa amata leitra matam sida nangaina haiba illa matam da nate nangaina phaba tawra kan da nate nangaina isoru thira kan da nate nangaina papi oiringi maktada nangaina isorgi mayokta lerigi maktada ngasi aikoigi inakta aikoina papi oiringi maktada Christian aikoi busi inaba la Christ now say hallelujah Romeo pandu mangagi pada aikoini panda upangani aduna isnaw sing ngasi adugum laba ngasi aikoina papi oiringi magtada man aikoi bu nungsibibani haibusini bako aduna aikoi gi performance aduda ishona jengte ngasi ishona jengi ngasi jisugi performance adu hallelujah natragadi nang aibu kannanaba lambi amata leite haibusini bako
Jisu na tharak pase Jisu tayang pa lak pase ngasi tasengna hairiba nang aina ngakadaba nang aina ngakpa ngamdaba pot do mana ngakhiuni akoina Matthew chapter 5 verse 17 da kun upangani ngasi Jisu na kaya matamda aina wild thanga do manghan balak panate adubu fulfill do ba thungan balak pane hallelujah maduma ngasi cross ta loire haiba miko do fulfill do is now sing hallelujah nang ngai gi yusin kare paramaduna ngasi babu thazam mikupta magi Thoujalgi adu kaki mapana mana loibi khiba thabak adu kaki mapana lemna ngasi aikoida hairiba dharma chenbagi athanba kudol se ngasi aikoina phangjabani hairiba bor mayam sing se ngasi aikoina lemna phangjabani amen ngasi aikoina sharga chaturi se ngasi jisugi performance adugi mapana ni hallelujah natragadi aikoigi performance na sharga chakadabana te is now sing aikoina Galatia da ekoi upangani 2:21 da ngasi aikoina kai matam da ai dum scripture da pathok sarake 2:21 jumaina hai Ishorgi Thoujalgi du aina aremba oihende wayna thang inbana Ishorgi mangda dharma chen oiba yarabadi Krishna siribasi aremba oigani hallelujah ngasi aikoina ya thangaga ngasi aikoina Ishor phanggadaba sarga chakadaba dharma chengo yakadaba oiba taragati ngasi Jisuna siribase aremani hai snausi hallelujah aduna ngasi adugumloba asa amata leitro matam sida ngasi mana aikoigi damakta haiba inki siwa phawa ngasi waina thangse apung phana ngakpa ngambase tayang pansida sana aswiti Jisuna amen Jisu Krista katana ni ngasi Ishorgi waila do sama ngakhido tayang pansida waila thangne ngakpa mapung phana ngakpa ngamakana sulaite loina thugai ngakhtani amen hallelujah aduna adugum laba phigam aduda ngasi aikoibu kanbinna lambi amata leitra matamda polnamu kari hai matamda akoi Romeo ge 7 gi 24 gi 25 to koino uphangani ai si awaba minida kanana ibu adugum laba siba sidi kanbigadage sigada hakchang sidi kanbigani aikoigi ibungo Jisu Krista gi mapan Jisu gi mapan natana aikoibu kanbinna ba aikoibu dharma chenbo rana ba aikoina pa koko phangana ba lambi amata leite is now sing amen hallelujah aduna ngasi Jisu na aikoigi damakta ngasi lakhriba asi kanematamda akoi aikoigi matakta kaini sirap pinanaba aikoibu wainanaba aikoi mana tayang panda lakpa natte haibasini aduna Jisu Krista lakpase ngasi aikoibu hairiba adugumlaba sontaduna leiriba ishana ishabu kanjaba ngamroidaba papi oina leiriba phiramdagi aina bhaban tawraga su papi dharma chenba sumoi oiba ngamare maramdi akoi ida adomgi taragi kumina akoi ida papi oikreba papi amana sagada impossible leba kaidong nung changba yaroiba Jisu gi mapana Jisu na lakbagi maramna ngasi ai khoibu ma khatti mapana ngasi ai khoibu hairiba mana loibi ki bata adu ki mapana magi Thoujalgi adu ki mapana ngasi hairiba ngasi ai khoi laga ai khoibu mana ngasi ma adu gi mapana ngasi ai khoise lemna haiba kanbibase lemna ngasi magi Thoujalgi adu ki mapana ngasi ai khoina dharma chenbagi punshi se phangjaba oiribani haibisine amen aduna mana laise ai khoibu wainanaba ai khoibu dandi pinanaba nang soirene nang ngaune ya thangsing ngau waina haidibo nang togido chumdrena haidibo adu mana laisidi mudugumna waina nabanati hai adubu kanbina nabani hai hallelujah anna koina John 3:17 da ekon o phangani ekoi bu waina nabanati man laise adu kanbina bagi damak lakpin habasini aduna ekoi gi hattaba asoiba adum thiduna leiba ishor natte habasini koi Psalm 103:10 da soi koina o phangani amen anna ibungo mahangna kasi tayang pa lakpasi ekoi ngasi hairiba ekoi bu kanbinana bagi damakta koi lakpani
हाइबसे अखोई थमोइदा रा तामिनसी अखोई वाइननबा अखोई पाप सु येंग लेनबा मासे पाप तोरक्त्रिने क्रम कांदना पाप तोरक्तुइसेना नसाइगी अखोई पाप सोइबद थिरगा अदुना अदुगी दमक्ता लाख नतेबो हारिबा अखोई पाप तो मरु फंगना लौथोगा अखोइसे निंखा तमना पाप की मथक्ता पालनरगी दमक्ता जीसु ख्रिस्ट लाखिबनी मदुमक क्रॉस इबुंगो माने इट इज फिनिश हाइबदो नसी अखोइसे पाप की मरु पुनमक क्रॉस योपी थारगा नसी अखोइ पाप लौथोखरे अमसु पाप त अखोइ सीखरे नसी धर्म चेंबु हेनखरे पाप आइदो अखोइदा सुपक पकरे हालेलुया अखोइ धर्म चेंबु मिसक जीसुगी मपानदगी अखोइ ओइरबनी Hallelujah. Aduna koi 2 Corinthians 5:21 so koi na upangi ngasi ibungo mahana ngasi ai koi na dharma chen mo na ba pap amate yaw da ba ibungo mahak to ai nangai gi damak pap oi rakhi pap pi oi rakhe na te ai koi gi pap pum na mak to mana thongat pi khai bani masa madi ibungo mahak te asugamadik sengi madi pap masa khangki de ai ba पाप खनखिदे हाय पाप अमते यावखिदे मंगोंद पाप लेते हाय मसी अकोई साखी मयाम अम लई इबुंगो माकसे पाप सुंतौ तौते हायबसे मसीगी मागी सेबोक अते मयाम अम लई सिदा असिगे प्रूफ मयाम ले दुदे हादो दुगी स्क्रिप्चर दे हाइदुक जरोगे अदुना मसी इबुंगो माकसे मसी युंगो मासे सुकी मते धर्म चेली मांगनो पाप अमते यावदे अदुबो अमते जिंगने सिसी मतंगदा पाप सुंजाव जावदब मीदो इबुंगो मागदो ngasi nang egi damakta पाप रखियो अदुगुम नंग ngasi हालेलुया पाप चेरगा इखोइसे ngasi इबुंगो महाकी मपाना पाप चेंदो मिसक ओंथोकपिरेबो पाप सुंजाव जावदो मागना पाप ओइरखिबगुमना ngasi पाप चिनबा इखोइबो ngasi इबुंगो महाकी मपाना धर्म चेंबो ओंथोकपिरेबो अदुना 2 Corinthians 5:21 दा ngasi अखोइना धर्म चेंबो रनबैदमक्ता पाप इखंग खंगजदब युगोबो अखोइगी उत पाप ओइहले अखोइगी अरिबा खुदिबगी बुंगो माका लोइना अखोइगी पाप पुनमक सिमिनाखरे ngasi हाइबे बुंगो मसामकी धर्म चेंबो ngasi अखोइदा खुदो लोइना पिरे अखोइ एक्सचेंज ओकरे हालेलुया अखोइगी पाप दो क्रॉस सीखरे हालेलुया अदुना ngasi सैतान अखोइदा नंग ईश्वरगी मचावरगा नंग तौइदो करिनो नंग ngangido कइनो नंग Tiri do kaino haina akoigi asoiba matamda man ulakpa yai adu aikoina haigedabudi he satan aikoidi ai sidi cross jalis aini aidi gasi jesugi dharma chemdo oirabani ne haibase haigedamni si san tona hallelujah hallelujah adura isnau sing masi aiko sukimatik masugumna ngasi cross sigi mapanani ngasi aikoida sunaibase achummaduna koina khangani adu achummaduna nakoi ningkha tamangani haise hallelujah hallelujah aduna ngasi di aikoi jisu christ ki mapana natna ma khaki mapana natna aikoi ni ishwar ki dharma chengbo rena ba lambi atopa sunai leitre haibasni hallelujah aikoi na Romeo chapter 10 ki verse 4 du ubangani ngasi aikoi na dharma chengbo rena bai damakta ngasi ibungo mahakti well da thangi roibani ngasi aikoi na dharma chengbo rena bai damakta ngasi ibungo mahak si aikoi na I pathok sarake do 10 ki Romeo 10 ki 4 da sumaina hai Malam di thazaba pumnamakna dharma chengbo rena ba Christ di well da thangi roibani Hallelujah. Aduga Jesuki mapanatna nang aina bor panganaba nang aina dharma chengbo ranganaba nang aina sorgi sarga chananabagi tamakta lambi amata leitre haibasniba Amen. Maramdi aikoina hek mangonda magi Thoujal aduda mangonda changjidaba taragati aikoina khangi aikoidi yathang punamak aikoina ngakpa taragasu amakhaktang langjaba taragani punamak lanba punamak lan oirakpani haibagumna ngasi aikoi upai amata leite haibasnibo Amen. Koi ishur haiba jisugi mapan natanadi akoi atopa ai honajamana haiba Thoujal bor mayam singse panganaba lambi sungai leitre aduna ngasi haiba cross adugi mapana ngasi di aikoi punsida adugumdaba dharma chenbagi athanba khudolo do pina piduna ngasi aikoi se borgi masak oyo punsido ohinbire onthokpire ngasi ngasai aikoina akoi enoda anisu wayen do ubangi budo kunipanda ngasi haiba indaba sing matakta sirap adu haiba indaba sing matakta bor
mapung phaba bor pumnamak lakani haibagumna ngasi Jisugi mapana highway in the misakto henbi reba hallelujah ngamnabado Jisuna highway in ba henbi kre cross na masamanga nangai gi husilaga aduna ngasi nangaina haiba yakang punamang ngakpang ngamba uiramdaba ise Jisugi mapana ngasi yakang punamang ngakpang ngamba misakto henbi kreba Jisuna cross sa sipawa highway in ki haibduni ba aduna ngasi atugi haiba bol pumnamak to ngasi hallelujah ngasi ai khoi da leirabani snowsing ai khoi gi kok thakta bible nai ai khoi prabhab 10:6 ta dharma chema sigi kok thakta bora do luhu boina leire hallelujah bora do ai khoi gi oirabani nangai na tanga da mate already jisu gi mapana jisu christ gi mapana ai khoi da lem na ngasi ai khoi bor gi masoi ba adugum mai pa ko punsi do ai khoi oirabani haibisni amen hallelujah adura ngasi aikoi mana ibungu mana cross loire haikibado maduda aikoi mana mapung phana ngasi hairiba nangaina bor mayam singse phangna bai damakta loire haikibani nangaina ngakpa ngamdabado mana mapung phana nangai gi mohut silaga ngakpi khre maduna nakoi aingoda thajaba matamda hairiba bible jisuna kai matamda jisuna kai hai John chapter 10 verse 10 da aina lakpa sidi nakoi ne hingba phanganaba sega chananaba amadi marang kai ka punsi aduna thannabi damakani hallelujah highway in this singing atta bor punamak to adugi bor punamak to ngasi jisu hek phangsa mi duda marang kai ba bor do ai khoi da lakhrabani haibasini abundant life adugi marang kai punsi do jisu hek phangsa mi ku jisu phangsa mi saga duda marang kai punsi do leire haibasini wa amen hallelujah hallelujah aduna ngasi aikoi gi hona zamanna masi sungnate aikoi gi humang nate ngasi aikoi na haiba bor mayam singse aikoi tananaba amuk aikoi hona roisi masi di lemna isona bibani isore hen thankful wegadaba hen harao phongdokadaba mikup aduni ngasi haijani misini ko aduna aikoi yam puning waraga bor pibiu aibu dharma chinbu henbiu haina pap kokbiu haina lebegi matam natre prabhu nahang tawbi khibado adugi maramna ai ngasidi lemna dharma chenbegi khudol bibire nahang masigi da thagache aibo sengbu henbire aibo bor khudimak haiba marang kai punsi se lemna nahang bibire haibasini masini gospel haibase masini good news haibase masini aphaba wapao haibase hallelujah masigi wapao sini satuna jar khudimada sandu waise hallelujah Masina trane good news hai base. Anna koi ne illaga bor pangani indraga shirab lakani hai ba. Adu good news hoy gadrani. Na koi indraga di shirab lakani ko soy na. Asi na pa uthokani. Adu good news ko gadrani. Asini ba nasi Jisu no tawbi khibaduna masamang ni loire hai bi khibado. Hallelujah. Aduna loire hai bi artha do ngasi thangina ro si is now saying. Aduna ngasai isorgi wai to yen tho wai bado masini cross adugi mapana ngasi aikoi se adugum laba punsida talaga su phangroi da bor do angak thabak to ngasi jesuna tawbi khrai sni hallelujah bagi Thoujalgi adugi mapana aduga ani sub point si point se asi hanu point loi khre ani sub point se ten mong na haidok jagani aduga akoi program se Wapao se loisan nu to gani yam sang na ai haidok jaroi ani sub si cross ki thabak adugi aduga maroi na ino hunjani ba mayam da adudi kaina matamda mana thabak punamak loisalaga ngasi isorgi yet thangbada phamkhre hayobsini hallelujah isorgi yet thangbana kanda phamkhre hayobsini koi Hebrew chapter 10 verse 12 to 14 da koi u phangani koi masai pathok sarake adu mi asidi mahangna matam pumnamaki oina pap ki irat pot amakhat kallaga isorgi yet thangbana kanda phamduna lei Malamdi kanam pot ama katpagi mapana sengdok pikraba singbu mahangna matam punamaki oina mapung phale hallelujah hallelujah aduna mahana cross ta ko masida hai ubang se mana cross ta kadai matam punamaki oina man irat purna kat khraba sini aduna mabu thajib khudimakki punsida matam punamaki oina masida ubang se singhan bibado ekoina phangzare matam punamaki oina pap ki irat poto amuktang ni Jisu Krishna anirak laga sibiga nati amuktang kakhibdo ngasi isorai wasidi matam ni wang madni leisi akoi mi bitabu future haina lei hayeng haina lei hangchit haina lei
aduna ibungo mahaki mafamdadi sahi se mikub amagumani nong magumani haisini ko aduna matamgi wang madani ba ibungo mahang lay se aduna ibungo mahak se akhu miyengda mibagi wakhan adugi matungina mana tobiki ba thabak se koin uruse siga haibase matam punamaki oina pap ki irat po se kat khre amuk tang kat khre ma ani la ka kadaba nate adu isori yet thang mana kanda tham khre haibasni ba aduna ai khoi se amuk tang kat pi duna ai khoi se matam punamaki na ngasi senghan bi re haibasni ba ngasi ai khoi asengbo oirabni snau se nang ai no honraga oigadaba nate nang ai na sengbo oinabu honaradi a ma lega musai do ama katang thugai matam da punamak lan boy pun haibado kaidong punshi chupa aseng boy bangam jisu gi mapan natna isur gi mieng da aseng boy ba sung ngamoy aseng ba haibase thabak tu nati aseng ba haibagi arthadi pungton tongan ba haibani unique way ba haibani nang seng asi jisuna tongan ba mo hen kre magi mieng da nang se pung ton tongan ba mo hen kre ai gi performance na amuk seng da boy rakpa ai na phaba tawra amuk seng boy rakpa ai na kitang soi amuk seng da boy rakpa madu nati khani ba khudol sidi nang ai gi performance na to bi ya ba tan bi ya ba sung nati ba masidi yesu gi all finish work adu khaki mapana ai koi se khudol loi na pi ru ni aduna sa hai bu ni mana nasi sibi base ariel boy gani nang ai gi thabang na amuk dharma chen boy rakani hai ta ragati jisu na sibi base pura ariel bani hai bisni amen aduna nasi bijita hai bugumna senghan bire matam punamaki hai base nasi asi greek ta handogo matam da matam punamaki hai base matam pumnamaki ni snau sing matam kharagi nati hai bisni buko adusu jisu gi idugi mapana ai koi se matam punamaki ni senghan bibani hai ba sa sangi igi mapana ai koi bu senghan biba nati hai bisni sa sangi ina ai koi gi pap se kaidong da lok thok pak ngamoy hai bisni aduna nasi ai koi na munna khantani ngai oi budhi kai nai matam da ngasi ayamba thajaba isnau sing yamna ngakningai uba lei madudi kai nai matam da cross loi bi khiba thabak adu gi mapana ai koi asugi matik ibungo mahangna matam punamaki ni singan bire haina hairi ko se mase kare ni mako hujik lu thajaba ngam da bai tai singan bire thajaba ngam da bai tai aduna makoi masagi hona jamana sengana ba ishona bor bibi na ba ishona yabi na ba dum hona bai tai jisuna to bigi se jam mapung pha da bagi mong da ko su ai kitang mapung phan gi nangi doi nangi tabak to jamwali hai bi mong ni ba ko aduna scripture da hai bi amukta matam punamaki oina kat khre matam punamaki oina sengan khre hai bisni amen hallelujah aduna aikoi gi pungning da ngasi arepa ama aikoi gi thamoi da khangminaba thaminaba jabu di kenai matam da ngasi akoi gi maraktagi kanagumba singi marakta akoi masigi matang si clear with the banatraga mayam wahang su hanging ngamba yai karmai tawna koi ke ni akoi pa punamak se kopi re bese kamai khangduno kamai ngamduno kamai khangba ngamduno haiba tongan ba wakhan tongan ba wahang ba mayam ma adugumba leiram su ya bane haiba sai janing adubu madugi paukhum do aina ngasi pijaning bududi kana matam da ngasi yesu kristna magi masamak se cross se katpi ki ba magi mapung pha ba mamal cross to pi ki ba mamal adugi maram na ngasi bible na kay matam du sai buto mana kallaga kay matam da akoi sigai ishorgi ye thang manakanda phamduna lay hai bisni bu ko mana kallaga ishorgi ye thang manakanda pham krai bisni bu aduna aribu wale ni matang da basigi haiba pham krai basigi artha se basigi wan thok sini na haija ke tawse aduna haiba aribu wale na matam da haiba puroi sing asina kay matam da moise pham bagi khudong sawa se phangam diu pham tha bagi khudong sawa se amata phangam de maram di bible na ko hebrew 10:11 su u phangani purohit khuding na numit khuding gi lep tu na thogol towe
famduna thogal tawi haide lepduna thogal tawi aduga pap lawthopa ngamdaba samana ba irat pot hanna kalle to pap ju lawthopa ngamde hairibo moina kalliduna pap lawthopa ngamde maramdi makoi duna matam khare validity leiba haide matam khare chahimgi aduiduga adi ngasi matam do langdokhi duna langdokpa matam da ina pap to thu taragadi adum ainu roksa tawne bako aduna ainu hujik aduna hairiba aribu waleta matam da kalliba irat pot sing aduna puroi sing kalliba irat pot sing aduna ai khoigi pap se law thokpa ngamde haibase ekoi na masidai u pangi aduna adubu hallelujah bible la kay matam da mahangna ibungo mahangna masamagna matam punamaki oina ai khoigi dama kallaga amuktang kallaga ishorgi nakanda pham khreaiba thaba punamak loiraga amududi loi khamanai de punshi supakat pataiba aribu wale mai matam dudi mamdi kopi busungam ti airi ado validity leibani na ngai adum ngai punshi supama dum thogal leptana kat pataiba adubu jisuna di tomai to kile mana amukta matam punamak na kallaga madi phamtha khre hai ishori ye thamda thaba punamak loiraga pham khre hai bisniba amuktang da matam punamaki lomba naidaba matam adu phawki oina hai bisniba aduna ngasi aduna masida aikoina uho phangbase kaina matamda hairiba aribu waleda matamda kalliba thabagdudi loi khamba naide haibisnebako adubu yomu bible la kai matamda hebrew gi 10 gi 4 kai matamda maramdi sallaba gi amusung hameng ina paw lawthokpa ngamde haibisnebo amen paw lawthokpa sung ngamde aduna ngasi khwaidagi nungai paw di kai matamda ngasi ishorgi yeta ngasi ibungo mahangna phamkhre cross ta thabak punamak loiraga ngasi matam punamak ina amuktangda kallaga ngasi mane ishorgi je thangmada phamkhre aduna ngasi kai matamda ngasi isu christ gi pandagi ngasi ai khoi se ipa ishorga su ngasi ibungo mahang khattana thabak punamak loiraga phamkhi adu khattana tana ai khoi ge loinana ngasi phaminare haibusneba ai khoi ge punna phaminare haibusni ngasi amtang bai pathokcharake अखोई एफिसा 2 की 4 की 6 तनी अदो आई खतंग जामना पाथोचरके अदबु ईश्वरदी यामना चानबीबनी माहाकी यामना नुंसी हैबना अखोइबु नुंसी मरमना अखोइना पापता सीदुना लैरिगे मक्तदा अखोइबु ख्रिस्टगा लोइना हिंगनबिरे थौजांगी मपानना अखोइबु कनबिरे अखोइबु महाका लोइना हिगदहनबिरे अमसुम ख्रिस्ट जीसुदा शरीरगी मफमसिंगदा अखोइबु महाका फमिनहले ख्रिस्टगा लोइना अखोइजे फमिनहले इबुंगो महाका फमनतना अखोइगा लोइना फमिनहले हाबसिनेबो अदु सिगैसिगा आइना उजनिबुदि नसी हाइबा इबुंगो महाका लोइना फमिनखरे हाबसे मसी के असेंब पिक्चर से कने मतमदा नसी थाजब खुदिमक से नसी जीसुना लोइबि किबा थबगदुदा वा थाब पुंसी दो फंगे हाबसिनेबो रेस इसुना कहीं है पुलुम खुदी माई मन थोंगलो आई न कोई पथा गने हाइबा आई कोई की पथा बाय बसे जीसु द लई आई कोई की पथा बाय बसे नुमित नते जीसु फंग बसे आई कोई पथा फंग बले नुमित खुदी आई कोई पथा बदो लई रे बनी हालेलुया नुम खक नते कोई की पथा बदो ख्रिस्त द पथा बदो मतम लोमन नाय द मतम दु फावा मसी आई कोई ख्रिस्त का लोइना मसी पथा द लई रे हाबसनेबा हालेलुया आमेन aduna isnausing ngasi aikoi isana isagi thabakta depend toba isagi pangalanga jaba isagi hona jamanga jaba khudimak to aikoi modu tokthuasi maramdi ngasi madugumna tawbado ishona sungpam pamde ishorgi apung phaba thawjal adu da nga jaba do pame ari bolem na matamda ngasi hairiba ishorna kai matamda israel masa singdo egypt gi singthoraba matamda मकोइना हंजिन नंजिना ईश्वर की मायोक्ता मकोइना मुरुम सोली मकोइना पाप तोई अदुबु ईश्वरना अदुम थौजानबी अदुम हाइबा सर्ग दुत की चिंजा अदु फावबा मना अदु फाव पिजे बिखी मयाम अंगकपा थबक मयाम म तोबिखी मकोइना मुरुम दुम सोली अदुबु अदुम ईश्वरना पोर बिखी करिगिनो हाय मतमदा मखोइ सिंग दो मदुगी मतमदो न्यू कवनेंट मदुगी मतमदुदा लो पिरमद्री 10 कमांडमेंट पिरमद्री अदुगुम नंगसी हाइरिबा सामा ईश्वर की थौजाल अदुदा
nga jawa matam dadi aikugi punshi se karai matam da adugum laba hairiba yathang ngakpa matam da bor phangani ngaktani phangwa bado adu natre ngasidi jisu nan cross siu kaw ba haiba in khiba adugi mapana hairiba adugum laba anau wallet na badu da hingan birabani hairiba jil masar singna soira pa matam da su adum bor bibi khiba adugi bor aduna mokogi punsida fataba pumnamak onthok bi khiba kudam oina ngasi akoi bible la kai matam da koi Paul lai bse ngasi aikoi Thoujalgi kanbiri hairaga aikoi pap tawduna leigedra haibsini ba adu Paul lai bse pap tawduna leiroi adu ma pap ki mathakta pangani adugi mathakta ngasi nakoi wail na thani makha pondre Thoujalgi makha pon maramna pap na nakoi na thakta kudum chalaroi hallelujah adugumna ngasi bible la kai matam da haiba maisau sing adu phawna uninga su taninga su bu phangkhidaba madugum laba sargagi madugum laba gi sargagi nungaiba pau adugum laba makoina haiba anu walem laba gi matam se makoina uba phangkhidaba madugum laba matam ado ngasi aikoi da ibong mahangna pinabire aduna hojik se ngasi anu walem laba haiba Thoujalgi adugi matam ne haibisni buko aduna aikoi ngasi aikoigi hona zaman aikoigi performance ado ngasidi aikoi madugi mapana kaidong nungda aikoi kanbiroi ngasi jisu da thaja madugi mapana aikoi kanbigedoribani Thoujalgi adu khaki mapana ngasi aikoi kanbigedoribani aduna Thoujalgi laikhraba magi mapong phaba Thoujalgi adu da ngajariba mising adudi pamna su khudum chanma ngamroi pam ki mathakta lai rawi mathakta anna bagi mathakta palaga ningkha tamna marang kaiba punsi no thalaga ma hingani amasung potharaga yamna restful oina magi punsi do yamna enjoy tawraga hingani haibasini aduna ibungo magi Thoujalgi magi mapung pala loibi ki ba thabaga do ko ngajamina si hairiba achumba wa adu chumna yen thuai bugumna asigi achumba se ko chena thamoi de paimina si mangdi masida ningkha tambodo lai haibase hairiga elusina matoge ko tamina kram wai singa se ko meam punamaki dama bori masagoi sino amen